Akasbani Imphal Wahengbam Rajesh na pau pajari ahanbada maroiba pau Haikru hidongbagi thoram daramagi chatnabiga loinana Manipur ngasi pangthokre BJP Manipur Pradesh na hairi popular government ama leiba haibasi miyam khaktagi natana dol asigisu apambani Manipur Bidhan Sabha gi adaksa Thoksom Satrabata na hairi Raija sigi naha singda leiriba kala sanskriti hai singba sing mapung phana uthoknaba honagadabani Foot and mouth disease dagi ngakthoknaba sa sansing tika thatokpagi taruk suba round Manipur da hayeng dagi hauragani amasung Goods and Services Tax GST Council gi yangkai taruk suba mifam naidri da pangthokli Haikru hidongbagi thoram dharmagi chatnabiga loinana Manipur ngasi pangthokre mapungoiba thoram Bijoy Govinda Sebat Committee Sagolban Bijoy Govinda Imphal West na sinduna Shri Bijoy Govinda gi thangapata hiyang tanabaga loinana thoram masi pangthokki Haikru hidongba thorongi matangda Bijoy Govinda Sebat Committee gi General Secretary RK Akesanan hai Haikru hidongbagi kumai asi sahi kudingi langban thagi taramathoi panba numita pangthokli kumsi pangtholiba asina chani Nifutaret suba Haikru hidongbagi thoramni mangnai Thauramasi pangthokpagi maroiba pandamdi lamdam masda ingtapa nungayapaba watapataba lamdam ama ohinabagi pandamda ningthau haktaktagi pangthoktuna lakpani Thauramasi saruk ama oina Shri Govinda dagi Vishnu lengaktuna Haikru hidongbagi thoram hawdoi Shri RK Akesna na hai Nongi bahapati haiku idong baisi sai kutingi bju thang basita he pangthoi mi gi da pangthokpana yang tanabani akhoi gi haiku idong bani aduga haiku amusung sing pari hi amamamda siba numisiki oina makhana sigadra awana sigadra di akhang ngai gi amadi pani singi pafamda thamjagi aduga masi yana hana ining thau iring maharajna hawdok pirambani masi leibak ki yai phanaba amadi tangtu leitaba leiba ama oinim tormani adubu matam khara lepur matungda Rashri Bhagachandra amasung matuni ngo nungpuk leri khomba anina amuk konungdaki Rashri Suri Govind lenga aga hariba jaga simaktada hiyang tanabagi hi khabak lakpada lengharaga hawgibani Ngasigi Sagolban Bijoy Govinda jida hiyang tanabagi thoram tengmai lekkibasing adugi makha thangba sarukta Sagolban Amudon Akham Lekaidagi Hidang Mayum Ranbir Sharma amasung awang thangmada tengmai lekkiba aduna Sagolban Mainolairdagi Haikrujam Lamjing bane Haikru hidongbagi thoram Kakching jilagi ibidok Sengmai ningthau Thogolupna senduna Sengmai turel hiyang tanabagi thoram pangthokki thoram aduda Lok Sabha Sadasya Dr. Angomcha Bimol Akoijam saruk yaki ngasigi hiyang tanaba aduda Langsai Thauna amasung Kakching Kalai Lup anina hiyang tanaki Taramathoi suba Haikru hidongba hiyang tanaba ima imoinu Thogol Thoksil Kangluk Kanglai pana sinduna Lamlai Salam Pata pangthokki thoromdra Lok Sabha gi MP Dr. Angomcha Bimol Akoijam MLA Thoksom Lokeshwar Singh Okram Surya Kumar Singh na singba saruk yaki BJP Manipur Pradesh na hari popular government ama leiba haibasi miyam khaktagi natana dol asigisu apambani Imphal gi nitya pa chutekta leiba thambal sanglen da pangthokpa paugi mipam amada BJP Manipur Pradesh ki General Secretary K Sarat Kumar na hai Raija sita BJP gi sasan leiba haibasi dol asikakta natana dol asigi MLA singisu apambani manai atuba matam da sarkar sembagi oithoklaba yai Pradhan Mantri Narendra Modi Imphal la lakadra hain hangba wahangi pakomda Shri Sarat Kumar na hai haujik phawbadi Pradhan Mantri Narendra Modi Imphal la lakani haibagi chapchaba pau dol da khangalakpa leitri manghai Pradhan Mantri Imphal da lakpa haibasi miyamgi apambani amasung Raija sita tangdu leitaba pibam leirabadi matam amade hekta sarkar sembagi oithokpa lei haina Griha Mantri na phongdokpa leikrabani Shri Sarat Kumar hai kanaguma mioi kharana handak social media da dolgi mathakta phongdokki wapam singi matangda FIR ama thangakre masigi mathakta handakta Bihar da pangthokpa mikhalgi mitin amada Pradhan Mantri Narendra Modi gi leikhidraba apopi mamagi matangda rajniti dol amagi mioina phongdokki wapam adugi su FIR thangakre Shri Sarat Kumar hai Sarkar amadi soidan sengmani maramdi akoigi leiba phibam jida aina na jo condition atmosphere am lagadi create tawragadi sarkar sembidudi home minister jo hairena home minister sembige adugi disu problem naten sarkar form to boidudi akoine form to ningeba akoigi party na paiduni akoi MLA na mantri uduni akoi MLA na sem uduni ba ado akoi soidana akoi sarkar am semba sa soidana semgune ai ina jo haijagrabudun hujikti akoi da chapchana officially akoi da lakani haibidi pawdi tare but akoi da officially akoi na noi lakani ta pung suk da lakani si tawni haibigi pawdi akoi da concrete ba information lakri
Pradhan Mantri Formalization of Micro Food Processing Enterprises Scheme gi makhada beneficiary kuntrani toida Kakching gi Deputy Commissioner Rohit Anana check mana khusinakre DC Office Complex ki conference hall da pangtokpa thoram amada check mana sing adu yentok aduna Shri Rohit Anana hai Manipur punna chawkhat ki hairabadi apik pa karbar sing amasung entrepreneur sing chawkhat han batangai phade mangnai apikpa karbar sing chawkhat han bahai basi raija sigi semilon phagat han bada chawna mateng oigani scheme masigi makhada lairiba self help group singbu thagat pa phongdol aduna Deputy Commissioner hai District Administration Kakching na self help group amasung village level federation hena semgatuna jila asigi nupi sing sarkar na piriba kudong chaba sing phanghanaba honagani Imphal West Zilla gi manungda leiba sarkar gi added amasung lanai office gi nodal officer sing gi oiba internal committee gi noma gi oiba training program amanga si Lamphel Part Imphal da leiba DC office complex ki kombirei hall da pangthokre District Administration Imphal West na Manipur State Commission for Women ga punna sinba thorum aduda wangang bada Manipur State Commission for Women gi chairperson Srimati Thumlip Tiningpham Monsang na hai Manipur State Commission for Women linkakibagi maruiba pandam di thabak tawpham singda nupi singbu namjanam tek toba thingnaba amadi nupi singda sakti pina bagi damaktani mangnai nupi singna yariba makai makoi gi hak sing khangnaba honagadabani masigi mathakta karamba mari leinaba bibak singda chatuna makoi gi khudong sadaba sing matam chana wakal kadage hybridsu khangnaba honagadabani thauramadura saru yariba singna commission gi website changduna hena akupa marol khanghanaba mahakna phongdokki Raija sigi tongan bazila singda ngasi amasung hayeng akhak araugalona mayai orap nong churaba yai hari Indian Meteorological Department Imphal Center gi paw matungina hayeng Tamenglong Senapati amasung Ukrul jilada akhak araugalona na nong churaba yai Kangpopi Kamjong Jiribam None Tengnopal Chandel Churachandpur amasung Phejor gi mafam kyada akhak arau thokani Raija gi Environment and Climate Change na numik kudingi thokpa report ki matungina ngasi Tengnopal jilada millimeter 3.9 gi changda nong chuki None amasung Kangpopi jilada sabagi chang Celsius degree 39.3 ani amasung 39.3 ama oiki Bisnupur Imphal East amasung Imphal West jilada na sabagi chang Celsius degree 38 gi mathakta oiki tabiriba pawasi Akashbani Imphal degini Manipur Vidhan Sabha gi Adaksa Thoksom Satyabratana hairi Raija sigi naha singda leiriba kala sanskriti gi hai singba sing mapung pana uthopa ngamanaba honabada pangba yaba mateng pangani wafam asi Gurukul Cultural Academy gi 33 suba kumon thromda mahangna phongdokkibani Jawaharlal Nehru Manipur Dance Academy gi auditorium da pangthopa thorom aduda athoiba mitulen oikiba Shri Satyabratana hai Raija sigi naha singda yauriba kala sanskriti gi oiba hai singba sing asi mapung pana uthoknaba honabada sarkar gi tongan ba bibak singdagi mateng lobo tangai pade maduda pangba yaba mateng leirabadi haibirau angama mateng pangani haiki mahangna hai hainei mafam khudimukta Manipur gi culture phajaba masak si chingthaninga leitana phaje hai adu leide dum leiba adu mathi phong phajana mapung phana sakai dum namdabudum la leiba talent sing do koina kamaina maka phan satu angdegi haibasi khanaba mathau tai na khalle aduna Manipur bo amu khanna miyam mamangda chawthokna leiba ngambudu henbibo matamda Gurukul Culture Academy na chobo thogdang lobirakani Amaromda Gurukul Cultural Academy na kala sanskriti gi lamda lauduna laliba thogdangbo Shri Satyabratana singtha ki bagalonina makhata na Raija sigi kala sanskriti gi damak achowa thogdang lobiu haiki ngasigi thoram aduga mari lenana Gurukul Memorial Award isingani kunmanga saknairaba pungi guru nangmairapam Manglem Babu Singh amadi isai gi guru Yumnam Samu Singh da piki thorongi manungchana Shri Dham Keku Phongba haina mingthonba dance drama amasu utki Food and Mouth Disease tagi ngak thoknaba sasan sing tika thatokpagi taruk suba round Manipur hayeng hawdolagani Raija gi Veterinary and Animal Husbandry Services ki Director RK Khogendra jina thokpa cherol manai hayeng dagi hawgodriba tika thatokpagi thoram asida sasan loiriba singna Food and Mouth Disease tagi ngak thoknaba lemna tika thabagi khudongchaba asi lobi ho English singani kuntra phawbada laina asi pungut muthatnaba amasung English singani kunmanga phawbada laina asi laksinaba pandamda flagship program asi paikhatpani Sita Government High School la tamliba mairoi singi marakta khangaudana ana ayek yaurkiba adugi matangda School Management and Development Committee amasung CSO singna wakalakpadagi Jila adugi Chief Medical Officer Dr. P. Angkhong Rongmaina lusingba mihir kangbu amana Sita Kulda satuna yengsin kre
Mihut kangbu aduda Assam Rifles ki doctor ama yauna doctor taruk, nurse ama, pharmacist ama, lab technician ama amasung attendant ama loina ki. Mihut kangbu aduna school adu tamliba mahiroi sama yangkai humdoi yeng bada layong adu viral fever ni haiba khangle maruaina respiratory tract infection thokpadagini hari. Mahiroi sing adu ningchi jana layang laba matung haujimaki oina kudong thiringai oidre hari. Medical team aduna mafam aduda oza sing mahiroi sing amasung kunja singbu bahap tahan begi thoram ama pangthok pagaloina Typhoid amasung malaria gi rapid test su pangthoki adumainamak positive oiba case ti amata thenakide. National Viral Hepatitis Control Program gi makhada Thawbal Jilla gi District Health Society amasung Jilla asigi National Viral Hepatitis Control Program na sinduna malim gi hepatitis numit 2015 ngasi Jilla asigi Laiksang Them Kaithel da pangthokre. Hepatitis mutat asi haiba hiram da pangthoba palan tharom aduda District Health Society gi Chairman Deputy Commissioner Hana Kamaina athoiba mithulen oina saruk yaki. Mang hai miyam na thengnariba tongan makhal kaya gi laina layong sing asi matam chana layeng chata horobadi laina sing adudagi nanthokpa ngamgani masigi su mathakta miyam na chariba chinjak amadi chaba thakpagi mong matawda semdoktuna punsi sangna haksang phana thamnaba honabagi tangai phadaba lai. BJP Wangjing Tentham Mandal na sinduna boot level agency gi oiba workshop amangasi Wangjing de level mandal asigi sanglen da pangthokre thormadu da BJP Manipur Pradesh ki General Secretary K Sharat Kumar BJP Thawal District ki President Y Kumarjit amadi dol asigi Wangjing Tentha gi President O Sunil Saru Yake Akas Bani Imphal gi pau tabire. Goods and Services Tax GST Council gi Yangkai Taruk Suba Mifam Neidri da Pangthokre Numin inigi oiba Mifam asi Kendra gi Selthum Mantri Nirmala Sitaramana Sabhabati oiduna Pangthokpani Mifam masida GST semdoknaba tax rate rationalization tawbagi wafam sing khanaraba yai Kendra gi Selthum gi Rajya Mantri Pankaj Chaudhurina Delhi Goa Haryana Jammu Kashmir Meghalaya amasung Orissa gi Mukhya Mantri Singh Arunachal Pradesh Bihar Madhya Pradesh amasung Telangana gi Upa Mukhya Mantri Singh amadi Manipur gi Rajyapal Ajay Kumar Bhala Raija amasung Indian Territory singi Selthum Mantri Singh mifam masya saruk yari. Atmanirbhar Bharat ama ohenaba Kendra Sarkarna GST semnaba mamang thada phamkiba Mantri Singhi kangbuna prastab tawkhibare. Imphal East Jilla gi High School Kendra gi manung chanba Brahmapur Bhagyapati Laikai Community Hall da Jilla asigi District Supply Officer na sinduna FCS agency gi mifam ama pangthokre mifam asi pangthokpagi maroiba pandamdi napsa amadi Kisan Credit Card ki matangda miyambu hena bahap tahanabani thoramadu wangangbada Cap and PD Imphal East ki District Supply Officer Kangujam Dhananjay Singh na hai Kendra Sarkar mari lainaba mantraloy na pirakpa pauktak matungina napsa amasung Kisan Credit Card paiba yadaba miyoi kaya card asi paiduna khudong Lauramba asi yengsinaba kanghalakpadagi thauram asi pangthokpani haujik sanabagi pau Kshetrimayum Premchand dagi DSA channel sinduna chathariba DC channel trophy super division league ki ngasi sanakiba matchta Panchai SCC na Jafau Bazar YCbu Panjal Mari Sinoda maithiba pikre atoba match amadana Kapam DC na Lambung YCC bu Panjal ahum anida maithiba pikre Nuna ngasigi ahum suba mesta Jiotlang SYC na Khongjon YC bu Panjal ahum sinoda maithiba piki. Kontra suba Senior Women's National Football Championship for Rasmata Jijabai Trophy lisingani kunmunga kuntarukta saruk yanaba Manipur gi Senior Women's Football Team semnaba trial kam coaching gidamak All Manipur Football Association na sanaroi chamagi ming lauthokre sanaroi singadu tha asigi mangagi ayuk pung tare tapa matamda lamlong thongda leiba artificial tap ground da lakadabani hairi Maharashtra gi Nagpur pangthokhiba kunthatre shuba National Yogasana Championship lisingani kunmanga da team champion oikraba Manipur team gi ngasi Imphal yorokre haukiba August kuma pandagi ne kunthamathoi fauba All India Yoga Culture Federation na sinuna pangthokhiba championship aduda Manipur team na sanagi takmantra mari lupa gi nipan amasung senjengi taruk pun medal kunmari phangduna team champion lawrakhibani sanaroi sing amadi official sing ngasi Imphal yorokpada miyam harau tayam okhi Asia Cup hockey gi damak Bharat China Malaysia amasung South Korea Super 4 round gi damak qualify oire Bihar gi Rajgirda Asia Cup hockey gi Super 4 stage match sing ngasigi sanaba haukre Haujik Bharat ka South Korea ka Sanari Rajesh Thakachari Premchand
अरोइबदा मरोइबा पाव हाइक्रू हिदोंबगी थौरम धर्मगी चटनबिगा लोइनना मणिपुर ngasi पांगथोकरे बीजेपी मणिपुर प्रदेश ना हाइरी पॉपुलर गवर्नमेंट अमल लैबा हाइबसी मियाम खक्तगी नतना दोल असिगिसु अपामबनी मणिपुर विधानसभा के अध्यक्ष थोक्सोम सत्यवर्धन हाइरी राज्य सिगी नाहासिंग लैरिबा कला संस्कृति की हाइसिंगबसिंग मपुंग फाना उथोकनबा होनगदबनी फूड एंड माउथ डिजीज दगी ngakthoknaba सासन सिंग टीका थादोपगी तरुकसुबा राउंड मणिपुर दा हायेंगदगी हौरगनी अमसुंग गुड्स एंड सर्विसेज टैक्स काउंसिल की 53 सुबा मिफम नई दिल्ली दा पांगथोकली पाउ लोइजरे।